PLA madi CPI Maoist ki kadar manga India ki mayokta criminal conspiracy sathaki bagi maralda NIA Special Court Guwahati na phadok pikre Loktakta thasiki kunthata pangthokadoriba Man Ki Baat Mega Summit kamari lenana State BJP Office ta party lu singba sambit patra yauna mifam pangthokre Digitization da khumang sausin ngamduna gross domestic knowledge product ta India na makok thongma ngamle haina governor Anusuya Uike na phongdokre Moregi kanan bang dagi Saimin Thang Lofo Misiga Mari Lenana Semkiba Zesina Pungkun Mariki Manunda Maralai Besing Pananaba Authority de Taxilakle Amadi Congress Party ki mathakta Kanglop Naiba Warol Pongdokibaga Mari Lenana Union Home Minister Amit Sagi Mathakta Police de FIR Ama Register Dokrahidi Krumzari IS News ki Manipuri pau miyang tabiri bapumna magpu taram nokzari COVID-19 dagi ngakthokna bakut toina hambiyo hand sanitizer siznabiyo mask upiyo phitaru ke distance thambiyo yaribe makhe vaccine dose suna kapthokpiyo jackson mena pumna makiyai phabani hauzik mapung ba pau pizari People's Liberation Army PLA amadi CPI Maoist ki miyoi manga hokiba dising ani taramathoida criminal conspiracy tawduna India ki sovereignty unity integrity amasung security da threat pikhi habigi maralda NIA Special Court Guwahati na phadok pikre phadok taraba miyoi manga adugi manungda ahumdi Manipur gi aina thingkrabala lolob People's Liberation Army PLA ki kader singni aduga miyoi anina Communist Party of India Maoist ki kader singni PLA ki kader ahum adudi Manipur dagi N Dilip Singh, Elias Wangba, Elias N Ranjit, Elias Jana, Assam dagi Sanjam Dhiren Singh, Elias S Babu Singh, Elias Dhiren Singha, Elias Raghu Amadi, Arnold Singh, Elias KS Arnold Singh, Elias Arnold Singha, Elias Bekoni. CPI Maoist ki kader ani aduna Indranil Sanda, Elias Ras Amasung Amit Bakzi, Elias Amitav, Elias Alok, Elias Sumit, Elias Arun, Elias Anil, Elias Arkeni. Miyoi anima West Bengal dagini hairi miyoi singasi IPC ki section 121 amadi UA clause P Act ki section 18A amadi 39 gi makhada conviction P ki bani hairi Official oiba record ki matung inna inkumza lising ani taramathui gi July gi amada PLA na India bu mapangal sonthanaba CPI Maoist ka lautuna duna lalong sing sathare haiba pau phangbadagi NIA na sumo tokas amala khatuna thiumbagi tabak sathaba horakhi CPI Maoist ki luchingba singna PLA na taliba Manipur state pu India dagi tokhai tanabagi thausilda ayaba pi loinana mateng pangkhi haiba investigation aduda khangmangam khi Investigation aduda RPF PLA na Kolkata da license office ama hangduna RPF PLA amasung CPI Maoist anigi marakta watana fam semki hairiba mafam asida India ki mathakta landana ba mifam singsu simki hairi makhata na thigatpada RPF PLA gi self style president na ayaba piduna CPI Maoist ki general secretary na makhoi gi kader singaloina na kumja lising ani taragi April tarukta Chhattisgarh da security force singi mathakta attack sathaduna CRPF personnel humudra taruk hatkhi hairi PLA na CPI Maoist ta logistic support piduna Maoist kader sing amadi PLA ga toina email da pau phauna ki hairi Haukiban nimit kharani asida lengak pairiba BJP gi manungda mot manadaba laibadagi oirakliba fibam yangsinaba party asigi North East in charge Sambit Patra laktuna state BJP office ta high level party meeting pangthokani haina panaramba adu loktak ta tha sigi kuntra da pangthokadoriba Man Ki Baat Mega Summit ka mari lenana pangthokpa mifamni haina Chief Minister Nongthomem Birana phongdorakle
हिरम असिगी मतंगना चीफ मिनिस्टर नोंथोमन बिरेन हाई लोकताक पाता पांथोकदौरिबा मन की बात की चामसुबा एडिशन असिदा यूनियन कैबिनेट मिनिस्टर भूपेंद्र यादवना चीफ गेस्ट ओइना सरुक यागनी हाइकी पाउमिसिंगना हंगबा वहांगी पाखुम पीरदुना चीफ मिनिस्टर हाई संबित पत्रना स्टेट असिदा लाक्तुना मिफम पांथोकलिबा असिगी मरु ओइबा मरमदी हंदक पांथोकदौरिबा मन की बात मेगा इवेंट असिगे मतंगदनी लेंगक पारिबा पार्टी असिगे मनुंगदा इश्यू करिसु लेते एमएलए अदु मसा लायेंगबा दिल्लीदा चटलुबनी हलकले हौजिकती अखोय अमता ओइना पुल्ले हाइना चीफ मिनिस्टर ना फोंदोकी Assembly constituency की MLA सिंगदा मन की बात प्रोग्राम असी पांथोकपदा मतेंग पांगनबसु खंगहन खराई की हंदक मसागी पोस्ट सिंगदगी रिजाइन तौख्रबा बीजेपी के MLA मरी अदुदी MLA कराम श्याम MLA थोक्सोम राधेश्याम MLA रघुमनी अमदी MLA पी ब्रजेनी ngasi phamkhiba mifam aduda BJP gi MLA sing suna saru yakhi hairi meeting aduda Chief Minister N Biren Singh party ki North East coordinator amasung national spokesman Sambit Patra Manipur unit BJP gi president A Sarda Devi amade party asigi makok thongba kayasu saru yakhi hairi state level ki sobama Bhupendra Yadav ji Minister Lakani, aduna koi loktak ta tawgani aduga kendra khudingda honorable MLA honorable minister yauni amna loina parks na bangko kirakana yamna importance soiba adu matakta Guinness Book of World Record ta sanbagi sangador bai batare to sibita le reverse de khwaidagi mayamna taba posi honorable prime minister Narendra Modi ji ki man ki baat chi oi adu madu ki numisi dai koi yam systematically darukanda world ki Guinness Book of World Record ta sanna basu koi mayam bharat basi puna manhona gadori masida Manipur de laibiriba Manipur ki Puna mangna man ki baat se either radio or TV mafam de laibisina man ki baat tabiu haidana ai party ki maigai degi mani sarkar ki maigai degi anda apil India na digitization ni lamda hena khomang zaksun ngamduna ngasidi gross domestic knowledge product ta malim gi lebak singdagi makok thongmang amle haina Manipur ki governor Anusuya Uike na phongdokre Amrita Biswa Vidyapitham na sinduna civil kungi makhada Education and Digital Transformation gi matangda ngasi jingmairong dalaiba Hotel Classic Grand pangthokiba nomagi obe state level symposium gi thauramda governor na saru yaraduna makhatana hai malim gi oina mahi masingi lamda chauna ohongba laktuna naha singna pauche amade lairik khakta pabagi mathakta technology gi matengna loksing tansinbagi tangai fedaba laklei matam amada mahi sangsingda mahi tamnarami adubunga sidi online platform gi kuthangda su yumda laina ahen class sathanare haiki Intellectual Forum of North East Manipur na yumbu oiduna pangthokpa thoram aduda Governor Wikena makhataraduna digitization gi matengna cashless satnarakpa amasung mahi masingi kanglonda technology siznarakpana hokhibe chahi mapan asida lebak asigi miyamgi knowledge potential sauna hengat pangamle anoba India amagi manglanda Prime Minister Narendra Modi na haudokliba new education policy gi matengna inkhalakliba nahasingbu hiram kayada Haithoi singthoi nabagi lambi ama soidana piragani haiki Prime Minister Narendra Modi ki lengak lakpadagi leibak asina ningtamlaba matungdagi amukta oikhidriba mawongda awangnongpok state chingda ahen mamit yang thamduna chokhat lamjelda khomang yangna jangsin mangam le haina su governor na phongdokladuna state chinga sigi lambi thongsing semgat chagatuna malemgi atopa leibak singa phaunaba yahanaba hotnabada natana education amadi digital ki lamdasu ahen mamit yang thamli haiki Ngasigi thorom aduda Travel Affairs and Hills Minister Latpao Haukif Manipur University ki Vice Chancellor Professor N. Lokendra C20 ki Principal Coordinator Ambassador Vijay K. Nambiar Ramakrishna Mission Manipur ki Secretary Swami Devapriyananda Amadi Amrita Biswa Vidyapitham Kerala ki National Coordinator Professor Prema Nendungari Susaru Yaki महिला सशक्तिकरण के बारे में मैंने आपसे कहा महिला सशक्तिकरण नए भारत की पहचान बन चुका है महिलाओं को और अधिक सशक्त बनाने पर निरंतर कार्य चल रहा है मैं माननीय प्रधानमंत्री जी का आभार व्यक्त करना चाहती हूँ कि महिलाओं में विशेष रूप से आदिवासी महिलाओं को आगे बढ़ने का अवसर दे रहे हैं कभी आपने सोचा होगा कि इस देश में करीब 12 करोड़ के अंदर ट्राइबल पॉपुलेशन है और उतना ही 50% ट्राइबल वुमेन भी है लेकिन कभी ट्राइबल्स को आगे बढ़ाने का किसी ने शायद कभी नहीं सोचा होगा
और वो भी एक ट्राइबल वुमेन को आज हिंदुस्तान के अंदर अगर प्रेसिडेंट के रूप में अगर है तो वो ट्राइबल वुमेन जो है द्रौपदी मुर्मू जी। और शायद आपको ये जानकारी होगी कि शायद मैं भी एक ट्राइबल कम्युनिटी से आती हूँ और ये पहली बार मुझे कभी कल्पना नहीं सोचा था कि शायद मुझे ये गवर्नर के पद तक। ये सोच है हमारे देश के प्रधान, जो सोचते हैं वो करके दिखाते हैं, और ये साक्षात आपके साथ। मोरे के कैनन रंगदगी सैमिनथंग लुफो अपोकपा सेलन लुफो मिसिगा मरी लेना सेमखिबा जेएससीना लेखिद्रबगी हक्सांगदा ओइथंगबा खुद तेकलंबा थबाक अमदि लाइबक्ता सोपगी दागफमना चिंगबा कया फंगबा मरमना मिसी असि कनागुम्बा खरना हाटपा ओइगनि हाइरि सिक्योरिटीना मफम खुदिंगदा मरंग काइना लाइबा मोरेगुम्बा टाउन अमदा असिगुम्बा मिसी अमा थोकपा असि यामना लाइबक थीबनी असिगुम्बा मिसी असि सिक्योरिटी पर्सनल सिंगी ममांगदा कयारक हन्ना थोहन खिगनि हाइना हंगलदुना मिसी असि नबा मरालेबे सिंह पुंकुनमरी की मनुंगदा अथॉरिटी न फादुना जैराक पियु करिगुम्बा जेएससीना तालेबे डिमांड असि मरी लेनबना थबकता ऑन्थोक्ट्रबदि हयंग अयुक पुंग तरुक्तगी हौरगा मखल मखा कयागी खोंजंग संगसिलगनी मदुदा थोरकपा अफफत पुमनमक मरी लेनबा अथॉरिटीना पुगदबनि हाइना जेएससी की कन्वेनर जामखोका माते अमदि सेक्रेटरी डेविड मिमिन वाइफाई अनिना ngasi थोकपा जेरोलमना हाइरि कांग्रेस पार्टी की मथक्ता कम्युनल ओइबा वफम फोंदोखिबगा मरी लेना यूनियन होम मिनिस्टर अमित शाह की मथक्ता पुलिस ता एफआईआर अमा रजिस्टर तौख्रे एफआईआर अदुंगासी कांग्रेस की सीनियर लीडर रणदीप सिंह सुजेवाला डॉक्टर परमेश्वर अमदी टीके शिव कुमार ना बेंगलुरु के हाई ग्राउंड पुलिस स्टेशन दा यूनियन होम मिनिस्टर अमित शाह अमदी महकना वांगांग खिबा रैली अमा सिनखिबा बीजेपी के ऑर्गेनाइजर सिंगे मथक्ता एफआईआर अदु फाइल तौखिबनि हाइरि मिखल की रैली अदुदा अमित शाहना कांग्रेस की लेंगाक लाकलबदी कांगलुप की इरांग थोकनी हाइना फोंदोखिबा वफम अदु कर्नाटक कांग्रेस की चीफ डीके शिव कुमारना यमना कन्ना यानिंगदबा फोंदोरक्ले लोइनना कांग्रेसना करिगुम्बा लेंगाक पाइरक्लबदी यूनियन होम मिनिस्टर अमित शाह की मथक्ता लोगी मतुंग इन्ना एक्शन लखटकनी करिगुम्बा वफम अदु मिसम अमना फोंदोकलंबा ओइरबदी मियोय अदु फादुना चाइराक फंगलमगनी हाइना यानिंगदबा फोंदोखी मथंग थागी तरादा पांथोकदौरिबा कर्नाटक स्टेट असेंबली मिखलदा बीजेपी ना रिकॉर्ड ओइना मेजॉरिटी फंगनी हाइना प्राइम मिनिस्टर नरेंद्र मोदी ने फोंदोखरे स्टेट असिगी फेज अमा खक्तदा पांथोकदौरिबा मिखल असिगी दमक तोंगान तोंगानबा पॉलिटिकल पार्टी सिंगना मागी मागी ओइबा मवोंगदा वोट फंगननबा रैली अमदी मिफम कया अकनमा मवोंगदा पांथोकनरी लाकलिबा मिखल असिगा मरी लेना ngasi प्राइम मिनिस्टर ना बर्सवेल की खुथांगदा कर्नाटक बीजेपी की वर्कर लाख 50 गा इंटरेक्ट तौनखी पार्टी की वर्कर्स सिंगदा वांगांगलदुना प्राइम मिनिस्टर ना कांग्रेस थाइबसी अरनबा थाजबा मियामदा पीबा सेंजा थुमजागी गारंटी पीबा पार्टी ने अमदी पार्टी असि वारंटी सु लोयरबा पार्टी अमनी सही अमरोंगी ममांगदा पांथोकिबा हिमाचल प्रदेश की मिखलदा कांग्रेस पार्टी ना मियामदा पीखिबा थाजबा सिंग ngasi फावा मियामना फंगनदबदगी ngaiduna लेरनी हाइना प्राइम मिनिस्टर ना फोंदोखी हिमाचल के लोग आज तक कांग्रेस की गारंटी पूरी होने का इंतजार कर रहे हैं। वादे किया कुछ नहीं। राजस्थान के लोग भी कांग्रेस की गारंटी पर आज आंदोलन कर रहे। भाई क्या हुआ? सरकार का 4 साल बीत चुका है, अभी तक गारंटी रह गई। कांग्रेस मतलब झूठ की गारंटी, कांग्रेस मतलब भ्रष्टाचार की गारंटी, कांग्रेस मतलब भाई भतीजावाद की गारंटी। कांग्रेस अब उस स्थिति में है जब वो ना कोई सच्ची गारंटी दे सकती है, और आपको तो मालूम है मेरे नौजवान दोस्तों, कांग्रेस की वारंटी तो बहुत पहले ही एक्सपायर हो चुकी है। जिसकी वारंटी एक्सपायर हो चुकी है उसकी गारंटी का मतलब क्या है जी? आइए देखते हैं। अब हमें और भी कुछ सवाल आ रहे हैं। JSC against the torture killing of RK Ningol Lasram Ongbi Vidya Amadi Apun Maluf Ningthokong na Sinduna Ningthokong Bazar da ngasisu wakat mi fam kre wakat mi fam adu da miyamna Lekhidrabi Ras Kumari Lasram Ongbi Vidya bo
ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯠꯅꯩꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯕꯤꯗ꯭ꯌꯥꯒꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ ꯃꯤꯍꯥꯠ ꯄꯔꯣꯛꯀꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯎꯅ ꯁ꯭ꯂꯣꯒꯟ ꯀꯌꯥ ꯂꯥꯎꯈꯤ ꯊꯥꯁꯤꯒꯤ ꯀꯨꯟꯅꯤꯊꯣꯏꯒꯤ ꯑꯌꯨꯛꯇ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯣꯀꯤꯒꯤ ꯂꯣꯏꯅꯕꯤ ꯑꯥꯔ ꯀꯦ ꯅꯤꯡꯉꯣꯜ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯕꯤꯗ꯭ꯌꯥ ꯗꯦꯕꯤ ꯆꯍꯤ 12 ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯃꯧꯅꯍꯥ ꯑꯁꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯐꯤꯕꯝꯕꯨ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯅ ꯆꯠꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯔꯛꯄꯕꯨ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯕꯥꯕꯨꯄꯔꯥꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯅꯧꯅ ꯊꯧꯄꯨꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯇꯣꯝꯕꯤꯅ ꯒꯣꯚꯔꯅꯔꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯕ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯑꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ ꯕꯣꯔꯗꯔ ꯄꯤꯂꯔꯒꯤ ꯏꯁꯨ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯏꯁꯨ ꯅꯠꯇꯦ ꯆꯍꯤ 10-30ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯏꯁꯨ ꯑꯁꯤ ꯇꯨꯡ ꯀꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯏꯁꯨ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯌꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯂꯥꯟꯖꯦꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯆꯪꯖꯐꯝ ꯄꯤꯕꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯁꯤꯕ ꯁꯦꯅꯥꯅ ꯀꯩꯗꯧꯉꯩꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯦꯝ ꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯀꯦꯜ ꯕꯣꯗꯤ ꯏꯂꯦꯛꯁꯟꯁꯤꯡ ꯑꯁꯤꯗ ꯁꯤꯕ ꯁꯦꯅꯥꯒꯤ ꯃꯤꯔꯦꯞꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯍꯧꯔꯦ ꯍꯥꯏꯈꯤ ꯑꯌꯨꯛ ꯈꯔ ꯉꯟꯅ ꯆꯠꯈ꯭ꯔꯒ ꯄꯣꯠꯇꯤꯒ ꯍꯜꯂꯛꯄ ꯉꯝꯕꯒꯤ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯁꯔꯀꯥꯔꯁꯤꯅ ꯂꯣꯛꯆꯥꯎꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯊꯣꯡꯗꯣ RCCꯒꯤ ꯁꯦꯝꯕꯤꯔꯦ ꯂꯝꯕꯤ ꯐꯖꯅ ꯁꯦꯝꯕꯤꯔꯦ ꯍꯤꯡꯅꯅꯕꯒꯤ ꯀꯔꯕꯥꯔ ꯇꯧꯕꯗꯨꯗꯤ ꯀꯣꯔꯣꯅꯥ ꯀꯣꯚꯤꯗꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯕꯣꯔꯗꯔꯁꯦ ꯁꯤꯜ ꯇꯧꯗꯨꯅ ꯍꯥꯡꯗꯦ ꯑꯗꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯄꯨꯝꯅꯃꯛ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯃꯗꯣꯝꯗꯒꯤ ꯊꯩꯗꯣꯔꯒ ꯕꯖꯥꯔꯁꯤꯗ ꯄꯨꯂꯞ ꯍꯦꯛꯇ ꯁꯤꯗ ꯅꯩꯔꯒ ꯐꯝ ꯂꯩꯔꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯃꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯄꯟꯖꯅꯤꯡꯕꯁꯤ ꯍꯟꯗꯛꯀꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯘꯇꯅꯥ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯔꯨꯜꯁ aduna tawhanningdaba thaba khara tabudagi politically yanadabadagi helicopter yauna khut thadana manipur gi ngamkhaida lanjenarakpa adu manipur sarkar na su moigi leibam chabam do mateng pangani singane na tawse yam nungai adu makhoi do makhoi gi sarkar na siliba mafam adu da leitadana atai atopa mafam da saithoga life ki settlement tawnu try di tawi kono madu sibsena khangma moiko bazar manung sida hanubi magi isang napi si amna wana athap lamdagi pung mari manga si yongna ba hona ba bazar matak ta wana leiriba ima indon singse ekta isang si lona takhai biraga asisu ikhoi gi tarfit singse ikhoi ne kitang awareness program ma department di site gi awareness program ma khoi pangtho aninge ba adu gi leiriba ima no si amna wa ba si ko na ba se amuk sarkar gi aboi meng changchen view adu bazar ni tang atu matam de span tok tok view haine khoi gi hojik sarkar ki magai da ikhoi na sipsana gi umin phan gi ba amu oina ikhoi na haijeningi
Maitai singna schedule tribe ki list ta sanna ba dabi tawriba ase Manipur khundariba kuki natraga naga communities singi khudong sabalaw na banati haina kanglaipa kanbalop KKL na phongdorakle hiramasiga mari lainana lub asigi secretary general luangsa yu ngamkhai ngakpana thadorakpa cherol amada hai Manipur high court na lengakta maitai community bu schedule tribe list ge list ta channabagi recommendation hapta amagi manungda center da thanaba khangan kibabu United Naga Council UNC amadi koki NP Manipur KIM anina yaningdaba phongdorakibagi matangda react tawraduna KKL na maitai community na khundari besi Manipur ge Park Sauba square kilometer lising kun henba asigi manungda supnatagi square kilometer lising anirom dani hairi piklabe area asibu kanjanaba maitai singna maitai community bu schedule tribe ki list sanana ba hotna jabani Manipur da khundari ba koki natraga naga community singi khudong sabalaw na banate Manipuri lol asina 8 schedule da chanbaga maitai community na schedule tribe list chanbaga mari lenade Manipuri lon asi maitai community khakkinate Manipur da khundari ba tribal khudingmak nasu sizinaribani NSN IM lusingba thungaleng moivana Manipur ki yelhomi de naga amadi maitai singkhaktani haikiba wafambu ningsingladuna maitai singna hingjana ba hotnarakpada karigidama kukiga punduna thingnana ba hotnaribano hainasu hanglakpaga loinana tangkhul amadi maitai anigi leinariba masilmana oibagi marisu ningsingminasi hairi ngasi Assam Rifles Surachandpur sector ki Loktak battalion na Mongjang da operation sathapada KIA ki active cadre ani fare hari IGAR South na thadorakpa serol amada Assam Rifles ki troops singna akhanaba paw ama phangbadage Surachandpur district ki Mongjang gi mafamda operation sathapada hariba KIA ki active cadre ani adu phakibani hari Parabamyo ani adu makhataba investigation sathanaba Surachandpur police station da sinakra hari Sahi asigi oina Manipur University na lauba MBBS examination da makok mathang taraklaba mahiroi kuntragi manungda yaroklaba CJ Academy of Health Sciences ki MBBS first phase ki mahiroi tarahumdoibo manamathum sing piduna taramna okhre Manipur University na lauba MBBS examination da khalaklaba CJ Academy of Health Sciences Imphal ge MBBS phase 1 2022 mahiroi singi award yenthokpagi thorom aduda CJ Hospital and Research Institute Chairman amasung Managing Director Dr. K.S. Palin amadi Director Dr. Professor Amubana Tharamapu Singh Oiki SAHS ki mahiroi tarahumdoida memento amadi citation sing piduna taramna okhi tharomadagi matangda wangang laduna Hospital Caesar Hospital and Research Institute ki Chairman amasung Managing Director Professor K.S. Palin hai wakal amadi ihulasi punsinduna satminnaba tarabadi punsida tawge khanma thabak sing mai pakna pangthokpa ngamgani mapung phaba doctor amo oige harabadi mapung phaba mioiba amadi afaba mioiba ama oiba tai punsida khudong sadaba mayam thingnaba yai madu aikhoina mapung phana thingnaduna punsida mai pakna na bahotna si phongdokki Lasram Mani Gaura Sangit Academy LMGSA amasung imung manung na sinduna academy asige nauna saba mini community hall haunabi metung inangasi Thobal Wangkhem Maya Lekaida leba Lasram Bijoy Kumar Singhi yumda sangabagi thoram pangthokre ngasi sangabagi thoram aduda handak ta thang tagi lamda Government of India na Padma Shri Award 2023 pirakhraba guru ke sana thoiba busu citation amadi sol khudul tamduna ikai khumnaba utki ngasi gi thoram aduda JN Dance Academy Imphal ki visiting guru State Kala Academy Award de Pukhrambam Danjit Singh na othoiba mithung amasung Lasram Mani Gaura Sangit Academy ki principal Naurem Gulab Singh na thoramapu aduga Manipur lenga ke veterinary loisange thabaktagi potharaba joint director Dr. Maivam Rajendra na akhanaba mithunglen oina saruk yakhi thoramadugi sargumo oina health awareness campaign amasu pangthokhi The Emmanuel Theological Seminary ITS Kunmathoi Suba graduation ceremony ge thauram ngarang Tamenglong Baptist Church Council da pangthokre Reverend Matthew Thai Gonmai
Executive Secretary RBCA Nagaland na wangang loi oina saruk yaki Zeliangrong Baptist Churches Council Northeast India gi President amade General Secretary ITS Board Members sing Zeliangrong Community gi tongan ba Association sing gi Executive Secretary sing Pastor sing na chingba masak naiba miyoi kayana thorom aduda saruk yaki Graduation ceremony aduda Bachelors of Theology, Master of Divinity and Master of Ministry gi mahiroi tarada host hardworking student West Pacers President's Award and Academic Excellence ki award singsu kasinaki hairi Oinam Assembly Constituency ki manung sanba Ngaikong Kulen da nauna saba Rising Club Ngaikong Kulen gi building amadi playground sanabagi thoram sangabagi thoram ama Ngaikong Kulen mamang lekai da ngasi pangthokre thoram aduda Thabal District Jila Parishad ki upadhyaksa Takhelambam Nungsi Singh Rising Club ki President Lamabam Gyaneswar Ngaikong Kulen Gram Panchayat ki ex Pradhan M Bala Special Contractor Khairakpam Samarendra Club ki Advisor Singh ex Pradhan TS Sujaboro amadi TS Adok Kumar amasung Nambol Higher Secondary School ki Principal KS Sam Kumar na athoiba mitunglen thoram mapu amadi athoiba lengbi rakpasing oina saruk yaki Club asibu lingkhana bahona bada chobat thaudang laukiba laikidraba club asigi founder president Takhelambam Bir Singh amadi founder Takhelambam Mani Singh anigi mafam dasu haikalaika tamaga loinana minute ama tumina leptuna ikai khumna ba utki loinana tharomadu da saruk yakibe sing amadi club building amadi playground sem sabada chobat thaudang laukiba mioi sing dasu khudul tamduna ikai khumna ba utki tharomadu da tinung sina phungdo kibada mama mapa oibesingna macha singna nisa sarakpada losinduna thamloidabani matam lairingai da Tokuna achumba lambi da purak na bahanasi ngasi hawdok liba football club asida icha singbo thabiraktuna tinjang kaijang da ba yumbiral ama oina na ba sem la si haiki Building Mumaibada Tumba Mobak Mote Atha Atha Tumbiyo Ahawa Na Thongba Chabiyo Isagana Drakcharabada Inchagi Mahau Khangoi Mopak Tuki Numaibu Basak Khangmanga Moy Mayam Madu Kohan Nabagda Bakra Topo Payanta Lake Nasi Rising Club na Hudoni Ba Sana Khoda Chida Ko Mayam Sandana Banda Minarakanda Sana Khoda Chida Mai Watilakanda Hai Badrak to the Gila Popangani Education Parakani Habase Rising Club Kiapatangaira Adu Mamangani Sri Nusi Emaksu My guest Biri ba tawul kujuman ngai khong sibai ngai khong musung ngachok bupida ya hana invite tawjagre any club amana sanaba khonaba gi da thawai yang hone jage hairagadi madu da matam supada nusi lepkani mateng pangani haidrai la thokjagre makha pana ngasi gi miyam da la thokchari mayam gi support biu isa sing la pat thado biu rising club ki tele ba ground se akoi khwai phuna makini hariba ground se Bisempur district da khwai ni hera park chawa ground na moina semgat jagani haidrai koi ngasi mayam da la thokchari Desamna chahi kuding isinduna lakpa special coaching class salibe chahi asikisu desam mayai loisangi president secretary amadi Manipur University Council desam gi president na mayai tangba lauduna Imphal ge Johnston Higher Secondary School da ngasi ayu pung taruk tabada thoram amaga loinana hawdokre hariba coaching asi lisang sitna chahi tararom desam na sinduna lakhibani loinana hawkiba chahi lising ani kuni thoide gi di common university entrance test CUET haiduna National Testing Agency NTN lauraga pangthok pahorak kibani maramasina handak sahi ki su lakadori ba June tang manga dagi pangthokani hairak palaire maramaduna post graduate tamgadori ba mahiroi singna hairiba coaching asida yauduna hena kudong saba lobaga loinana mapung phan biu haina Manipur University Council desam gi Secretary General Santosh Khaidemna ngasi thopa cherora man hairi coaching asi haukiba April kunmari dagi haugani tawrambani adubu kudong sataba khara laibadagi ngasi dagi haukibani mahiroi kayagi hena kudong sana na bamongda online amadi offline animakki kudong saba coaching class asina piri ngasi haudokibagi warol de samayai loisangi president lesangthem lamyan mana thamkibaga loinana karigidamak hairiba coaching asi pangthok libana haibagi nungi oiba wakhalol marik sumna mahiroi singda thamki ngasi dagi hauriba coaching asi subject kuntra romni masida subject tara romgi class ngasi hauki walhauriba subject singsu athuba matamda hauragani maramasina PG tamgadawriba thagadawriba mahairoi singna desam mayai loisang kwakaitel junior high school amadi district singi office taso form
lauba amadi thajinbagi khudong chaba laigani amadi coaching tokfom oiriba Johnston Higher Secondary School da ayuk pung manga dagi taret phaba laktuna form lauba loinana coaching asi yaubiyu awangba thakki mahai sangsingda tamduna khunai asigi maru changba mi ama oibiyu haina zeroladuna makhatarakle The Arts and Cultural Center TACC gi Mapan Suba Foundation de thorom asi sarang pat mamang lekai de leba Mesnam Kangjebung Polo Ground da pangtukre thoromaduda MLK Megachandra chief guest TACC gi advisor M Jati Sona president amadi K Kiran PS Heramani amasung S Imona Gastop honorsing oina saruk yakhi thoromaduda The Arts and Cultural Center TACC gi mahiroi singna mayol haina mingthon ba musical event amasu pangtokhi Lagliba Nomaizung Nimita All India Radio gi Kuthangda Sandokadoriba Prime Minister gi Man ki Baat ki Chama Suba episode ki Mangoinena Hayang Ayu Pung Taramakai Taba Matamda Prime Minister Narendra Modi na video conferencing gi Kuthangda Anoba 100 watt ki FM transmitter Murfudrama Thoi Miyamna Nauna Hangdokadori Hariba Khongthang asi India gi ngamkhaide laiba khungang singda radio yohanaba pandamda paikhatpani hari Nauna Hangdokadoriba FM channel asi India gi state Nepal amadi Union Territory ani gi district Marfumarida sandoktuna miyamda tahangadori masigi manungda Bihar Jharkhand Odisha West Bengal Assam Meghalaya Nagaland Haryana, Rajasthan, Uttar Pradesh, Uttarakhand, Andhra Pradesh, Kerala, Telangana, Chhattisgarh, Gujarat, Madhya Pradesh, Maharashtra, Ladakh amadi Andaman and Nicobar Island yauri. All India Radio gi nauna hangdokadoriba FM channel asina India gi ahin memiyam crowd aniromda radio tahanba phangalagani hairi. Hauzik pawgi marak thatna break amatang logzari. प्रधानमंत्री कौशल विकास योजना PMKBY 4.0 स्कीम की मखादा हेंग दायर लंग मचू संगबगी फ्री ट्रेनिंग पिजगदौरी अकक्नब सिट मसिंगनी अहान बलाकपा मियोइसिंगदा हेन खुदोंग चाबसु पिजगनी लेफम की खुदोंग चाबसु पिजरी अकुप मरोलगिदमक लेंगसिन बिरक्सी KB Philanthropy 5 खाबम लंखाई मंत्री पुखी मोबाइल नंबर 873-2017-957 amadi 879-4275386 da contact tobiraknaba ninsingjai. Break itungda taram noksari makhataba pa umuk pizari. Manipur gi puariga sagonaba mafam amasu oiriba Mount Manipur haina mingthon ba lamkoi wari gi lairik ama hauna bi matung inanga si phongkhrei. Kaunu Eco Park Kurkulda Pangtokiba Chambatharam Amada Lyric Asi Honabi Matung Ina Miam da Funki Lyric Fongbakitaram Aduda Dr. Yumnam Mahendra Kumar Social Scientist Dr. Danabila Strum All India Radio Infalgi Hanagi Announcer KK Wahengbam India ki Prime Minister ki Hanagi SPG P Rajendra Punna Presidium Member Sing Oina Saruk Yaki Tharmadugumari Lenana Lyric Asigi Aiba S Hemna Fongdokibada Lam ama hek saluraga halakpada yumgi miyoi sing laikai miyam amadi marup mapang singna tattana khongsatu kamdaurakpage nungairakpra haina hekta hangi sangkraba khongsat ki paukhum asi pibada awaba me hekta oi maramasina Mount Manipur satlubagi khongsat asimadi mahaki minda urakpa amadi thengnarakpa kaya adu lotsinba amata yaudana lamkoi wari oina tangkak taret thokna ithokpani haiki Lyric asida yauriba amadi tamliba paudam asida asoi aran kaya yauramba thoklabasu pabiriba singna takpirakpada harau taramna oksabaga loinana mathangi khongsatta semdok jagani hairi Lyric asi Center for Mass Education and Social Development Indian Act 1882 gi secretary Usam Premlatana publisher oiduna fongbane Manipur da haukiba pung kunmari da COVID-19 ki case amata thengna khidre state ki COVID-19 command control room da ke thadorakpa report ke matung inna haukiba pung kunmari asida sample funna chama kontranipal test tokhi hairi ngasi mioi ahum laina asidagi fagalakpadagi discharge tokhi hauzik active case masing manga da hantharakre
Amaramda haukiba pung kunmari asida India da nauna miyoi lising mapan chahum yangkai manga COVID positive oiba thengna ki laina asina maram oiraga miyoi kuntaruk laikhide phagalakpagi changna chada marfudrani pal 10 taruk mapan da hengalakre apunba confirm case koti mari lak nifu mapan lising kunmari jani pal taramathoi yaure active case masingna lising yangkai taret chamri tara da hantarakre laina asina maram oiraga laikhida ba apun memi ki mising lak manga lising kuntramathoi samri kunmari sure laina asida ki naba faduna Desars Tokiba upon Mimigi Masina Koti Mari, Laknifu Humdoi, Lissing Kuntra Manga, Jamapan Humbudra Taret Yokre, Lainas taking October Babexin Kaptokiba upon Mimigi Masina Koti Zanikun, La Computaru, Lissing Yankai Mari Hele, Malim Gioina COVID License Quai Hena Sokalaba, Lebax in Manunda, USN Ahanba, Indiana Anisuba Amadi, France na Ahum Suba the Lady. Awang nong box state singi oinesu, Assam na Ahanba, Mizoram na Anisuba Amadi, Manipur na Ahum Suba the Mak Lady. How's the son of a Pao Pizzeria? Nasi sana bagi Pauda. All Manipur Taekwondo Association Sindana Nasi Kumalampak Sports Complex ki Indo Stadium da Unit Kunge Sanaroi Samanga Humputarukna Saruk Yaraga Tarataret Suba Governors Taekwondo Cup Haudokre Kapasi Haudokpagi Tharamda RDNPR Minister Yumnam Khemchan All Manipur Taekwondo Association ki President Bobby Iscom IS All Manipur Taekwondo Association ki Vice President Hizam Megachandra Amadi Wangkai Esige MLA Thangzam Arun Kumarna Athoy Bemitung Nensik Oina Saruk Yaki Kapasi Haudokpagi Warol Pireduna Yumnam Khemchana Sanaroi Ama Oiragadi Sanabada Natana Taxi Kasi Laigadabani Loinana Lairik Tasu Mai Onsen Gadabani Haina Fongdoki Taekwondo sanari, then Taekwondo sanabadagi, amuk Taekwondo yoja way, Assam the Queen Lermi, with the Queen Lermi, you bagi live. I said, I saw I live at Tamba Puraise, see, Adam Pangi Suyanamba, the Taikanga, but Sona I live at Tambe, the Karinto for the Katani, Karimpango. Yan Hamada, Taekwondo is hard to sing us, practice of Mutamda. Discipline among our was other respect of river, the seniors respect of river, parental respect of river, Sisu, Punsigi, Simen Amagi, Paramani, Naki Labak Tamba, Tisulamani, but be sincere, the Batamsana like Pamasuka with the Harakanda, Nasiki is 17 Taekwondo Governors, Taekwondo Company 2023, all of Select. Kaf Hogdoponi min asida Union Taekwondo Academy na gold medal mari fangduna mangzil thari ngasi sanaki pa sub junior boys under 18 Kanglup ke final match ta PT age Sanaroi KS Daniel na BT age Sanaroi and Korau Hanbabu Maithibe Pikre sub junior boys under 41 kg Kanglup ta Asta ge Sanaroi TS Kagembana BT age Sanaroi S Dinakumar bu Maithibe Pikhi All Manipur Football Association Amadi Reliance Foundation Anina Kusamnaduna Thasigi Kunmari degi Hauduna Sai NERC Takyal Turf Grounda Timmangana Saruk Yadana Satharakliba Reliance Foundation Development League National Group Stage ki Masi Sanikiba Master ATK Mohan Bagana Northeast United FC bu goal ani amada Maithiba Pikre Matchasi Mai Pakraba ATK Mohan Bagana Mai Pakpagi goal ani adu Loitongbam Taisuna match ki minute ahum amadi gumpum doida Ki tournament asigi ngasi sanakiba match amada Classic Football Academy amadi Sai Arsina goal amamam chanaduna draw oikre match asida Sai Arsigi amata ngairaba goal match ki minute kunda karibam Pravananda maitaina chanki Classic Football Academy gi amata ngairaba goal aduna singkhos yamna match ki minute marfutaruk chatpada chanki zatharakli ba lek asigi hayeng match leiroi Manipur Cricket Association Sinduna Tim Kunmathoi na Saruk Yaraga Group Mari Khaidukuna Thasigi Kunmathoi dege Model Higher Secondary Amadi Oriental College Ground da Hogdoklaga Zatharakliba Ahanba MNC Men's Under 19 One Day Trophy ge ngasi sanakiba Master AKSDO Khangabokna Blue Hawk Khurailam Lombu wicket nipanda Maithibe Pikre match asigi ahanbe innings da Blue Hawk na bat pai kibada over kunmanga da wicket loinamak turaga run Humbudra Taret
Lobangam Kibakalona, AKSDO na Nisuba innings bet by the Ovataramatoy, ball mangata wicket, Mangaturagadan, Marfumatoi, Lauduna match as my paki. Tournament seeking a seat, Luang Pokpa Cricket Ground, the Sanakiba match, the RCA, Lilongna run, Marfumatoi, the ESU, Wankaibu, my TV Pikre. Match Sigi Ahanbe innings, the RCA and bet by the no over contra Marida, ball Marida, wicket low in the Turagadan, Zamani Funitoi, Lokibada, ESU na, Anisuba innings bet by the over Kunipal, ball Anida, wicket low in the Turagadan, Umpumatoi, Lauduna, match as my tiki. Zataragliba tournament Sigi Hayengi Master, KASC, Committee. Amadi draw Kwakaitelna, Luang Pokpa Cricket Ground the Sanaragani. PCC may I could be Amadi S Triple C Singzamaina Model Higher Secondary Amadi Oriental College Ground the Sanaragani. Manipur Cricket Association na Sinduna Hokiba Mars Kuntradigi Timtaran Mapalna Group Marida Saruk Yaraga Sanabong Anida Zatarakpa Anisuba MNCA and the Voice 14 Boys Cricket Tournament ki ngasi PTRC Pasoi Part 4 Ground the Sanikiba Master PCC Mayai Kubina AKSDO Kangabok Puran Kunmapana Mai Tibe Pikre Mesasigi Ahanbe innings ta PCC na bet by duna innings ki apiba over Kuntra Loiduna wicket mapan Turagaran Sanitaramari Lokibada AKSDO na Anisuba innings bet by bada innings ki over Kuntra Loibada wicket mapan Turagaran Sama Marfumanga Lauduna match as my tiki match my pakraba PCC ki Sanaroi Lucky Toksomna main of the match ki title Laukibana Ikai Kumnaba Utki my tikraba AKSDO ki Sanaroi Singambana over Taru ball lang kibada wicket mga tuhan kibana ball piduna Sanaroi Asibo Pukning Togat ki Tournament asigi ani suba semi final match hayeng traw kwa kaitela madi RCA Lilongna Sanaragani. All India Football Federation gi mijeng makhada Gujarat na yumbu oiraga Ahmedabad tang asidigi hauraga tim tara tarukna group anida saruk yari ba Hero Indian Women's League ki ngasi sanaki be match ta Manipur gi mahut sinduna saruk yari ba Eastern Sporting Union Wangkhaina Kickstart FC Karnataka bu goal amasino da maitibe pikre match asi mai pakraba ESU gi amatangai ba goal Kamlana match ki minute kuntarat chapata sanki sanaroi asina match ki player of the match ki title sulauki Saliba thas ki kunchada ESU ki anisuba match Celtic Queens FC ga sanaragani Salau Youth Union Club Salau na sinduna Saliba thas ki mapandagi tim konma thoina group tareta saruk yaraga Club asigi ground sa tharagli batara homdoi suba Salau Cup village wise means often 9 aside football tournament ki ngasi sanaki ba ahan semi final match ta ESUC Telauna FC Sanjay Mabugol anisino da maiti be pikre match asi mai pakraba USUC ge goal ani adu ke ibotomba amadi am telaibana match ki minute manga amadi ni fusat pada mathang sinasan ki Housing asiki oiba inga sagi pawa mo pizari. Manipur ngasi khwaidagi sakhi bachang degree Celsius kontra mathoi 10 ani aduga khwaidagi ingmana degree Celsius 15 mari oiki nusite yawa ising maningli chang ayukta zada humfu madi nungthilna zada kontra oiki losilak padamaru oiba paw amok PLM di CPI Maoist ki kadar manga India ki mayokta criminal conspiracy sathakhibe ki maralda NIA Special Court Guwahati na phado pikre Loktak ta thasigi kuncha da pangthokadoriba Man Ki Baat Mega Summit kamari lenana State BJP Office ta party lu singwa sambit patra yauna mifam pangthokre Digitization da kumang sauksun bangam duna gross domestic knowledge product ta Indiana makop thong bangam le haina governor Anusuya Uike na phongdokre
Morege Canon Vangdege Simon Tang Lufo Isiga Marilena Semkiba Esina Punkut Mariki Manunda Maralay Basing Pananaba Authority the Taxilakle Amadi Congress Party Matakta Kangup Naiba Warol Fongdokibaga Marilena Union Home Minister Amit Shah Matakta Police the FIR Ama Register the Krahiri Ngasigi oina di IS News na pijaba Manipuri pau matang asidalo sinjari midyang tabiri bapum namakpu amuka hana kurum jari